Center na Mapung Phaba Eng Tappa Puraknaba Popular Government Semlagani HAINA Bjp Mla ke Ibomcha na PHONGDOKKHRE ngasi thambal sanglen da paumi singa unaba amada Ibomcha na paumi singda PHONGDOKKHIBada manipur gi Bjp President A Sarda Devi ga ngasi yumnam khemchan yauna unaduna Sarda ga President JP Nadaga Delhi da unarubagi wafam sing khanaki hari amadi CSO amadi manipur gi section khuding da leiriba singna lengak sembada full cooperation pibiduna solution purakpada mateng pangnaba appeal tauki manipur gi CSO sing manipur gi praja sing akhang nei puna mona su central government na lokoliba si yenga kanda akoina pimi abo cooperation pimi bani daka legada ina khanjai ide haijaba nate koi CSO sing na praja sing na section khuding mona nei puna mona cooperation pibiri siga loina na project amna crucial loiba hada ki masang sida right step am lawduna solution am por hobuya adu buta jani ada kai step tuna soi ragadi am khudun thini ba bisu leiba na pura mona su support obu ha bisu jaga bitu karawo ba lam hen bamna no mi kapsulak pa aisi ekta phaba ya ba kudak da phaba ya ba atmosphere su leita ba du mayam dinam ni adu ai da segi madu PR sarkar thon mani hai bi ai makki de haini de but segi kare ni nakal ni mak ta samana na to bu ya hai do ai do ya jani ni loina na ada soba ka ku da enai fai ko ai di nakal ni makin balance ami yenga tam rai na